Ngasi numida wairam phone ki ba pauzil pause digi maru oiba pau khada khangasaraka miyamda khudotam jiki Manipur Legislative Assembly ki maraibag Delhi da MLA singi mifam pangthokre Haying samipatra unaraba matung PM yauna lusingba kaya unanaba semsari Suspended elimination da lairakliba Manipur Legislative Assembly ki maraibag kari oigadagi haibadu numit nini humnigi manungda chapchana khanglaba yana leire Haojik2 numit kharanigi mamangdagi Speaker haigadra Hanagi Chief Minister N. Biren yauna MLA kaya Delhi da camp tawduna leibaga loinana Manipur da popular government ama semanaba center gi lusingba singi pungning singsina pahonari ngasi New Delhi gi Sadar Patel Mark leiba Manipur babanda MLA kuntaruk na saru yaduna akhanaba mifam ama pangthokhrei press na phamba paw gi likhul amagi matung inna mifam aduda MLA maridi saruk yakhide hariba MLA singadudi T.S. Radhesyam, M.D. Asap Uddin, Dr. Y. Radhesyam amasung S. Rajeni hairi mifam aduda saru yakhiba singadugi manungda Janata Dal U-dagi BJP da merge tawkhiba MLA sing Hanagi Chief Minister N. Biren yauri mifam aduda kari warep lawthakibagi haiba adu chapchana khangba ngamdre adum oinama Manipur gi hana sunabagi irang ase safaba phibam amada lakpa National Highway singda security gi akanba section thoranga loinana Furup khudima ki miyoy sing chappa yahannaba thausul pakhalakhiba Kuki Furup ki miyoy singsu Imphal International Airport laktuna atopa state singda sakhiba yabagi khudong chaba lehelakpa kaya asi yenglaga tangdu leitaba phibam khara makhaidi hanjilakle amade relief camp da lairiba miyoy sing kaya su masagi hanagi yumda hanjilhanba Yaurakhiba si yenglaga Manipur popular government ama lahanba matam oire hani lawbaga loinana center gi lusingba singda taksimba haibasina maru oiba wafam oiki haire hayeng North East Coordinator amasung BJP Party gi National Spokesperson Sami Patra unana bahaijakrei adum oinamak paw asi semba fawbadadi ayaba piraktri haire makhatana Prime Minister Narendra Modi Home Minister Amit Shah, BJP National President JP Nanda amasung National General Secretary BL Santosu unanabagi ayaba pibinaba hajakrei mamangda amukta oikhidriba maungda BJP Party ki masing yamlaba MLA sing punduna center gi lusingba sing unanaba honaba handaki asina ahanba oire mamangda di tokhai ni unanaba honakhibani Haojiki oina di leingak ki lusingba khanbagi wafamda chayetnaba leitre center na khangalakpa luchingba amada puna saugatminagani haiba wafam laibana handak MLA singi Delhi khongjat asi mahi yamba ama oiraba yai haina thajanari makha tarakpa pawda singmi tami singna harau tayamna saruk yaduna mera hausongbagi thauram pangthokhrei apumbagi saktam sagatminaduna Manipur ngakminasi ningthau sanajawa sei khudingi pangthoktuna lakpa maidingu Nongda lairem pakhangba matamdagi hauna singmi tami amatani haibagi saktam takliba laining laisol amadi loingi khenaba thamdana mera hausongbagi thauram pangthokhrei ayupung mapal tarakpadagi hauna sana konungdagi lamdam asigi yellow furup singi miyoy kayaga loinana Kangla men sirung phawba khongchalakhi Kangla gi men sirung yoraklaba matung ayuki matamda ining thaulai semba sana jawba angom ningthau poireiton Mari lainaba loisangi makok thongba singna men sirung da lengsilaba matung phamang thaugal anam athau kakpa amaibi laimang phamba laipauk chenba loiraba matung malem pumba pafalgi phiral singkhatki amadi singmi tami amatani haibagi masak takliba khunjaw loisaungnaba laibak mara tapnaba mera thaumoi ining tholai semba sana jawbana singkhatki amadi kawi furuki maru oiba kum amagi khudam chamdam takpa ngamba yengkhong tambagi thoram pangthoki State Level Organizing Committee on Mera Hausongbana sintuna pangthokhiba thoram aduda Rajya Sabhagi MP lesemba sanajawba Art and Culture gi Commissioner Haisi Gyan Prakash IAS BJP Manipur Pradesh ki President Adhikari Mayum Sarada Devi amasung Art and Culture gi Director Pongnam Konindro na saru yakhibaga loinana Tungan-tungan furup singi khulakpasing mari lainaba loisang singi makok thongba singna saruk yaki
ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯆꯤꯡꯕꯣꯔꯣꯏ ꯇꯝꯕꯣꯏꯔꯣꯏꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯊꯧꯔꯝ ꯑꯁꯤ ꯀꯪꯂꯥꯗ ꯏꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯏꯕꯨꯙꯧ ꯅꯣꯡꯗꯥ ꯂꯩꯔꯦꯝ ꯄꯥꯈꯪꯕꯒꯤ ꯃꯇꯝꯗꯒꯤ ꯍꯧꯗꯣꯛꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯒꯤ ꯆꯠꯅꯕꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯦꯁꯇꯤꯚꯦꯜꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯀꯃꯟ ꯀꯁꯇꯃꯔꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯍꯥꯏꯅ ꯈꯪꯅꯩ꯫ ꯀꯨꯝꯃꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯃꯤꯟꯅꯔꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯨꯝꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯊꯧꯁꯤꯜ ꯂꯨꯞ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯤꯄꯨꯔꯅ ꯄꯥꯏꯕ ꯈꯣꯡꯂꯩꯍꯟꯕ ꯑꯦꯋꯥꯔꯗ ꯑꯦ.ꯑꯦꯁ. ꯕꯨꯡꯅꯥꯎꯖꯣ ꯖꯤꯃꯤꯛꯇ ꯄꯤꯈꯤ ꯑꯃꯗꯤ ꯆꯤꯡꯃꯤ ꯑꯃꯗꯤ ꯇꯝꯃꯤꯁꯤꯡꯒꯤ ꯂꯤꯔꯨꯡ ꯐꯤ ꯏꯟꯗꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯗꯨ ꯎꯠꯈꯤ ꯑꯃꯗꯤ ꯆꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯒ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯒ ꯄꯣꯠ ꯂꯥꯟꯅꯕꯒꯤ ꯊꯧꯔꯝꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯈꯨꯠꯂꯥꯛꯄ 135ꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯆꯤꯡꯒꯤ ꯀꯜꯆꯔꯦꯜ ꯗꯥꯟꯁ 13 ꯌꯥꯎꯅ ꯇꯝꯒꯤ ꯀꯜꯆꯔꯦꯜ ꯗꯥꯟꯁ 2 ꯌꯥꯎꯅ ꯀꯜꯆꯔꯦꯜ ꯗꯥꯟꯁ 19ꯅ ꯎꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯇꯨꯔꯤꯁꯁꯤꯡꯅ ꯁꯦꯟꯗ꯭ꯔꯥꯗ ꯆꯌꯣꯜ ꯑꯃꯈꯛꯇ ꯂꯪꯊꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯇꯟ 2 ꯂꯧꯈꯠꯈ꯭ꯔꯦ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅ ꯂꯥꯛꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯁꯦꯟꯗ꯭ꯔꯥꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯖꯤꯟꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯃꯉꯥꯜ ꯐꯥꯎꯟꯗꯦꯁꯟ (AMF), ꯁꯦꯟꯗ꯭ꯔꯥꯅ ꯁꯦꯟꯗ꯭ꯔꯥ ꯌꯨꯊ ꯀ꯭ꯂꯕ, SYC ꯂꯣꯛꯇꯥꯛ, ꯂꯣꯛꯇꯥꯛ ꯂꯦꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯁꯣꯁꯥꯏꯇꯤ ꯂꯤꯃꯤꯇꯦꯗ ꯁꯦꯟꯗ꯭ꯔꯥ, ꯍꯤꯌꯥꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯁꯦꯟꯗ꯭ꯔꯥ, ꯁꯦꯟꯗ꯭ꯔꯥ ꯅꯤꯡꯊꯧ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯦꯅꯣꯌꯤꯡ ꯀꯦꯌꯥꯀꯤꯡ ꯑꯦꯟꯗ ꯔꯣꯌꯤꯡ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯣꯛꯇꯣꯕꯔ 18ꯗꯒꯤ ꯆꯌꯣꯜ ꯑꯃ ꯐꯥꯎꯕ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯈꯣꯝꯖꯤꯟꯕꯒꯤ ꯊꯧꯔꯝ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯃꯣꯠ ꯑꯀꯥꯏ ꯇꯟ 2 ꯈꯣꯝꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯁꯤꯡꯒꯜ ꯌꯨꯖ ꯄ꯭ꯂꯥꯁꯇꯤꯛꯅ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯀꯦꯝꯄꯦꯟ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯦꯝꯄꯦꯟ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯂꯨꯆꯤꯡꯕ ꯍꯤꯌꯥꯏ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯁꯦꯟꯗ꯭ꯔꯥ ꯅꯤꯡꯊꯧ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯌꯥꯝꯅ ꯑꯃꯣꯠ ꯑꯀꯥꯏ ꯈꯣꯝꯒꯠꯄ ꯃꯇꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯇꯨꯝꯕ ꯉꯝꯒꯗꯕ ꯑꯃꯁꯨꯡ ꯄꯥꯛ ꯍꯦꯛ ꯇꯨꯝꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯝꯁꯤꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯁꯦꯟꯗ꯭ꯔꯥꯗ ꯄꯥꯡꯊꯣꯛꯄ ꯀꯦꯝꯄꯦꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝ ꯑꯃ IWT ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯇꯤ. ꯕ꯭ꯔꯖꯀꯨꯃꯥꯔꯅ ꯆꯤꯐ ꯒꯦꯁ꯭ꯠ, SYCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯏꯕꯣꯁꯅꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ W. ꯔꯣꯁꯟꯅ ꯒꯦꯁ꯭ꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯈꯣꯡ ꯄꯥꯏꯔꯒ ꯂꯩꯉꯥꯛ ꯁꯦꯝꯒꯦ ꯍꯥꯏꯖꯒꯗ꯭ꯔꯥ IBOBI ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯔꯥꯏꯠ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ BJPꯒꯤ MLAꯁꯤꯡꯅ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯒꯦ ꯍꯥꯏꯖꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ CLPꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ IBOBIꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯪꯒ꯭ꯔꯦꯁꯅ ꯆꯠꯊꯔꯤꯕ ꯚꯣꯠ ꯆꯣꯔ ꯒꯥꯗꯤ ꯆꯣꯔ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯈꯦꯇ꯭ꯔꯤꯒꯥꯎ ꯕ꯭ꯂꯣꯛ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯍꯥꯟꯅꯒꯤ MLA ꯃꯣꯍꯝꯃꯗ ꯑꯍꯃꯗ ꯁꯥꯍꯒꯤ ꯈꯦꯇ꯭ꯔꯤ ꯕꯦꯡꯒꯨꯟꯗ ꯂꯩꯕ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯒꯅꯦꯇꯔꯤ ꯀꯦꯝꯄꯦꯟ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ IBOBI, MLA ꯊꯣꯛꯆꯣꯝ ꯔꯣꯀꯦꯁꯣꯔ, ꯍꯥꯟꯅꯒꯤ MLA ꯑꯦꯟ ꯂꯣꯀꯦꯟ, ꯃꯣꯍꯝꯃꯗ ꯐꯨꯔꯖꯨ ꯔꯥꯍꯤꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯝꯃꯤꯇꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯝꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯀꯌꯥꯅ ꯃꯔꯨꯑꯣꯏꯕ ꯃꯤꯡꯊꯣꯜꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ IBOBIꯅ ꯍꯥꯏꯈꯤ BJPꯒ ꯆꯠꯃꯤꯟꯅꯔꯤꯕ ꯈꯦꯇ꯭ꯔꯤꯒꯥꯎꯒꯤ MLAꯅ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯔꯤꯕ BJPꯒꯤ MLAꯁꯤꯡ ꯍꯌꯦꯡꯗꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯔꯒꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ ꯋꯥꯅꯣꯝꯕ ꯆꯠꯈꯤꯕ BJPꯒꯤ MLAꯁꯤꯡ ꯉꯁꯤ ꯐꯥꯎꯕꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯠꯇ ꯎꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯃꯊꯪ-ꯃꯊꯪ ꯎꯅꯔꯒꯅꯤ ꯍꯥꯏꯔꯤ꯫
ꯗꯦꯜꯂꯤꯗ ꯍꯧꯖꯤꯛ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ BJPꯒꯤ MLA ꯃꯁꯤꯡ 13ꯅꯤ꯫ ꯀꯨꯀꯤꯒꯤ MLA 3 ꯑꯃꯗꯤ ꯀꯦꯝ ꯑꯁꯤꯗ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ MLA 4 ꯑꯃꯁꯨ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯗꯦꯜꯂꯤꯗ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ, ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯣ, ꯇꯤ.ꯑꯩꯆ. ꯁ꯭ꯌꯥꯝꯀꯨꯃꯥꯔ, ꯈꯣꯡꯕꯥꯟ ꯇꯥꯐꯝ ꯏꯕꯣꯝꯆꯥ, ꯑꯥꯔ.ꯀꯦ. ꯏꯃꯣ, ꯍꯩꯈꯥꯝ ꯗꯤꯡꯒꯣ, ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ, ꯁꯥꯄꯝ ꯀꯨꯟꯖꯀꯦꯁꯣꯔ, ꯀꯔꯥꯝ ꯁ꯭ꯌꯥꯝ, ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯊꯣꯡꯅꯥꯎꯖꯝ ꯕꯁꯟꯇꯥ, ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕ꯭ꯔꯇꯥ, ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ, ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ, ꯀꯦ.ꯑꯦꯁ. ꯔꯘꯨꯃꯅꯤ, ꯑꯦꯁ. ꯄ꯭ꯔꯦꯝꯆꯟꯗ꯭ꯔ, ꯗꯣꯛꯇꯔ ꯗꯤꯕꯦꯟ, ꯑꯦꯁ. ꯒꯨꯂꯤꯁ, ꯗꯤ. ꯒꯥꯡꯃꯩ, ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ, ꯈꯣꯡꯎꯆꯝ ꯖꯣꯏꯀꯤꯁꯟ, ꯊꯥꯡꯖꯝ ꯑꯔꯨꯟꯀꯨꯃꯥꯔ, ꯁꯣꯔꯥꯏꯁꯝ ꯀꯦ.ꯕꯤ., ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ, ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯅꯤ꯫ ꯍꯌꯦꯡ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯃꯤ ꯄꯥꯇ꯭ꯔ ꯎꯅꯔꯕ ꯌꯥꯏ꯫ ꯃꯍꯥꯛ ꯎꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯗ꯭ꯗꯥ ꯎꯅꯒꯗꯧꯔꯤ꯫